Aki to Janingai Oiba Thoudok Chernobyl nuclear power plant Pokhakibagi Wari Asi. Hariba Thoudok Asi 1986 ki April 26 ta Chernobyl nuclear power plant gi Mari Suba reactor da Thokiba Tamthriba Thoudok Ukraine da. Thoudok Aduda Mioi Samarom Siki RBM ke tap nuclear reactor gi steam turbine duna Lekibadagi power du 0 level da haithraki. Operator Singna power gi level du restore to bangam kide. Operator Singna reactor du shut down toki. Adobo operator Singi Thausadaba Amadi reactor no Oragliba Mondugi Asumaran Nenaringa Pokhaina bigi Mato Isinbagum Toki. Control toba Namoktabada nuclear chain reaction Hortuna Masing Tingandaba energy Tadroki. Reactor gi core du Saudotuna Pokhabadagi Reactor dugi Saraba Salendu Amata Toki Masidiki Tadropa radioactive Kaya Musita Tenkiduna Western Europe Singda Sandroki Husenba gas aduna Mukaya Swananki Amadi Cancer Naduna Siki Matamdugi USSR na Anova nuclear power plant sarcophagus Saki Maduna radioactive Kayabo Fajinduna Kudong Tigadabadagi Nathoki Chernobyl Thoudok tuda environment da ahumba kaya thonki mafam duda seliba turengi ising radioactive ki saru yawbana sijinaba yadana awaba mayonarami adubo laikhagi isingdadi thoidokba kudong thiningai oikide radioactive na sholaba isingda leba jibasing angakpa saktamsingda uba phangki chinjaki pothok ahumba kaya lakpana pothoki sak handhanki ngashisu prithibigi miyamna isingduna leiri Chernobyl gi amata